Lona yadaba mongda khulai puthok pusin tauba amasung lona thingkraba lalolupsingi active cadre sing security force na phagatpa ngamkhrai. Manipur police na phongdorkibagi matung ina lona yadaba mongda khusukhulai pairambagi damakta Imphal East District ke Porongpat Police Station konba tuan mampham singdagi miyoi ani phagatpa ngamkhi. Phagalaba miyoi sing adudi Kaksing District ke Semgaijing Khunaudogi hojina Khurai Tongbram Laikai da leiba Thingmuzam Suresh Singh Sahini Phu atopaming Bimol atopaming Ibo Hanbi hariba miyoi si mahaki hojik leiriba mafamdagi phagatpa ngamkhi. Mahaka loinana Imphal East District ke Khurai Soibam Laikai dagi Moirangthem Dayamoi Sahi Kunthamapan hariba miyoi sisu mayumdagi phagatpa ngamkhi. Makoidagi .32 gi pistol ama Vaufengi radio set ama amasung mobile phone sing recover toba ngamkhi. Atopa thodok amada thasigi haukiba tang kunhumdoida kusukhulai puthok pusin tobada senabane haiba Imphal East District ke Sagolmang Police Station na konba uyumpok mamang laikai dagi lisam nawba sing atopaming laisin Sahi kunthra nipan amasung sungnu tangjeng kaithel dagi laistram singkai maite atopaming thoba Sahi kunhumdoi hariba miyoi aniasi Imphal East District ke Sagolmang Police Station na konba kaibi awang laikai yaibirel gi area dagi phagatpa ngamkhi. Makhoi dagi tuan makhal gi nongmai maru samaga tara suri cover toba ngamkhi. Amoromda thasigi haukiba tang kunumdoi asimaktada lona thingraba lalolop RPF PLA gi active cadre Kaksing District ke Kaksing Khunau Thingnam Bokul laikai dagi hojina Kaksing Khunau lamkhai da leiba Thingnam Babudon Maitai atopaming thomba atopaming yohenba Sahini Phu hariba miyoi asisu mahaki laifamdagi phagatpa ngamkhi. Pre-Park Z5 ke active cadre Imphal East District ke Sagolmang Police Station na konba Wakong Makha laikai dagi Sarangthem Anan Maitai Sahi Kunthra hariba miyoi asisu Sagolmang Police Station na konba kaibi haikak mapalgi community hall manaktagi thasigi haukiba tangkhunumdoida phagatpa ngamkhi. Farba miyoi sing adu makha taba loge thabak lokhanaba mari lenaba police station singda sinakre hairi. Manipur Police na miyoi ama Indian Made Foreign Liquor case lising amaga saniga konana thasigi haukiba tangkhonithoida phagatpa ngamkhrai. Police na phongdorkibagi matungina Imphal West District ke Patsoi Police Station na konba kaithel manbagi mafamda asat sing sek tawba amadi singnaba gari sing khamduna sek tawbagi thabak chathabada khaidem awang laikai dagi ahong sangbam tenden Sahi 65 hariba miyoi asi mahakna tharokpa truck registration number MN05C 3481 asi khamduna sek tawba matamda Indian Made Foreign Liquor case lising amaga sani phagatpa ngamkhibani hairi.